Council of Higher Secondary Education Manipuri Loba Class 12 examination da machin manau 5 ok anina chap manaba mark fangduna 8th position takre sekta awang laikai degi Nongmaithem khamba maite yamadi ibe chawbi laima ani gi machanupa 5 ok Nongmaithem Parihan Nongmaithem Pariton ani ngasi haidokiba koshim na loba class 12 examination gi arts stream da chap manaba mark fangduna 8th position lowrak pangamkhre makhoi animak Emmanuel English Academy yangang pokpi gi mahiroi ngaktani lising ani tara manga gi July thada pokpa mapa heart patient oiduna operation tawki madudagi thabak suba nongba ngamkide mamana phi khara saba madi lau singuduna masa sing asibu semlakkibane haire Parihan namadi Pariton animak civil services examination thaduna Indian Administrative Service da changning bagi apamba leiri amaromda Parihan namadi Paritona TOMTV da phongdorakpada laiba ki thodok wathok kya da mahiroi sing ne yauksin basena mahiroi singi punsida asoiba kya ama lakna bagi maram ama oiri makata na hai kibida mahiroi oiringai matamdadi mahiroi oina adumak lairik laisu tamduna leheningi politics amadi laiba ki issue da ka hena yauksandana tamliba mahaida mai onsin bana afaba mi ama oiba ngamgani phai haina khale haidi ayonda khangdabdu coaching gi ojadagi hena loksalaga ayonda kana ba phang yaitare aduna to school du ta put sai adu duga pulap tawkan di ayonda am hena nungai hadara aduna ayonda namna nungai hadara education system da lairik katang taba atopa curriculum habdi school kuding da hakchang ka phanaba sana khonaba gi khara ju hapsan ngai tare chemna da yoga gumje si hamni haite akhoi lairik tamigai matam da cheng jam pi tare amam lakhane na lairik tamje phajna tamba phangda bai tare adu sida mangi je satra jinge anamna mangi ba lairik tamba phangda mina hayeng tungi pusida sorak pu sum sorak pa yabai chang sum lei bai tare adu si isu ai je sum to je akhoi na si keno don thok bai tare kana ba don thok bai si isu myam to school ka roi do mi coaching about to roi de ba ado ai gi wen si isu la kuma tam je si matam je lairik se khara na pau bai tare si isu ahang ba jing da hana ta ki bai do si fugal la ba pa ba ngam na ba ha ta lak ka do jing do ado ngi pau bai tare smaya kana ba do thoni Parihan namadi Pariton gi apokpa Nongmaithem khambana phongdorakpada icha manghan bahabesi mama mapa na manghan bane masa nungsi daba mama mapa amata leiramloi isa singi mamangda makhoibu nungsi haiba uthoktana thamoida nungsi gadabani haike adumapu icha ani na pamliba civil service asi oihanba ngamgadra haibachi asobo wahang amadi oiri haike isa ji sohen baji kana no mama mapa na maru oina somni ana thamoi nungda isa ji chena konsan biraga nungsi na thambiba moida uthokta bai tare adu kan da oragadi isa jingji akhoi taw haiba jingse laik pau hasu ami sima tawarasu loina matung ileba amutana akhoi nungsi biso moide uthoraba moi apa mi akhoi matung inda yadaba auna yaragadi mama pa jingsina akhoi masa jingsida nungsi basi thamoi nungda thambiyo